Naga singna phazilamba kuki taramari numit kunga tarukni ki matungda thadokhre naga tarukti mafam khangdre IT road ki makui manakta miyoi ama kaptuna halam lehare Scotland amasung Kojamani ki lona bama pham amada sakhangdaba ywkhre na mamang tha me 12 de ambush taroktuna thado Baptist Church ki lusing ba hum hat khraba matungda Naga singna phajin khiba kuki phuruki miyoi taramari do ngasinong telpung ahunga minute kunthra taruk tarakpada thadokhre adubu numit aduda kuki singna phajin khiba Naga taruk adudi hatokhra nutraga hinglibra haiba kalimata khangdre makhoi bu phajin duna thamlamba numit kun gatare ni ki matungda aswanga amata yawhandana Masam o tik tik launa Senapati District ki Civil Society Organization singna Dapho Kuki Village ki lusingbo singda sinakhe Khongthang asi nakalani ki marakta thajanaba lehanaba amasung matam pumbagi oina ingtapagi phibam thamba ngamnanabagi damaktani haina Naga singna phongdokle makoi taramari adu Dapho Kuki Village ki lusingbo singda sinabagi thoramadu da Senapati District Police ki ASP Central Armed Police Force ki person sing amasung District Administration ki officer ki amaram susaru yakhe haide Makoi taramari du thadoklaba matungda makoi ki marakta yawba Pautin khai sung loina pawmi singda haike makoi Naga village guard singna numit kun gatare ni sumna phajinduna thamlore makoi nai khoi bu yamna ningthijana tawbi ke khwaidigi phaba sinjak sing pijake phirol arumba phi amasung tangai phadana sangba polang khodimak sum makoi na phanghan bi ke nongmada sara anirak ningthina pijabaga loina breakfast o dum pijarake Fu Sebeki Tong Amata Satarakuba Late Hide, Kuki Puruki Musingda Apple Tauraduna Mahana Makata and Haima Koibo Pazentuna Tamling the Ulakiva Minung Siamade, Tauzala du Purukudimagna Tamzania, Oipam Tui, Maroin Stairs, the Hozik Tokliba Watos Namaram Oiraga, Mipum Kodimaki Wakalda, Laita the Bamasung, Langtak Naba, powering a Gitseratan, Nagabilas Guards in the Ulakiva Minung Siadu, Gangbu Kodimagna, Tamzapam Oiga Bane, Miobi Minung Sida Yumpam Oiraga Kariguma Makalgi and the Sanamata Yaudana, Makoi Taramari, Aswangam Yaudana. Thadokhre bani haina phongdokhe thadokhre sing adu de thangtil lun songloi pongtin kai lun sei kaimang hengun sei luntin lan tongau lun segin lun semin hau pawgau thang haumilun kipjen lamgau lun kipjen thanglen mang thangmil lun songloi ne thajabya ba paw amana Naga taruki haksang adu hayang phawbugi manungda imung manunggi miyosingda sinaraba yai haide marasida ngasi IT road rom the sang selaga Tamenglong yoram daida leiba makui village maya da kalop anigi marakta kanmong da khuthona khre thaudo da Kuki milite nama sire haide asiba haksang ywkhre Kangpokpi district ki new kai thelmanbi police station ki manung sanba charoi pandong ba khul da sakhangda ba singna nongmena kaptuna hatokpi khraba Chungjanglung Palmai Chahi Yankai Taret ki Thawai Yaudra Haksang Sirium postmortem Tauro Matungda Imung Manungi Mio Singda Sinakre Thawai Yaudra Haksang Aduda Hills Areas Committee ki Chairman MLA Dingalung Palmai na Singbana Ikai Kumnaba Utki Haide Schemes of Economic Empowerment through SSG gi Sanphamase Assembly Mikhal gi Khulai Oina Sijinaga Dawribra Haina Hanglakhre Manipur Legislative Assembly ki General Election Naksalakpaga Lunana MLS singna magi kendra ki nupi worker singda scheme asigi Sanphamase pi naba mi khando khanjin tawduna sem sana baga lunana scheme asi laklaba election as the board ka na khulai oina sijinarakpagi paw ase miyamna iphong na tana de haina mayolna thadorokpa serol amana hairi Serosana Makata na Haibana scheme as government Akanana Nupi Singi Pangal Hab Naba Yafanaba Pakalapa Oiba Tarabade Government Marilanaba Department scheme Matang the Miam the Mayak Sana Kanhan Pum to a scheme Sanphamase political parties and Fundagi Pika the Banate government and Miam the Kongat Kiba takes the gate Kongalapa Sanphamadu the Pika the Bane Manipur Seminisa Yumnam Camp Sana Mars Nipan the Gitaret Suba Assembly Session Gisai said 2026-27 state budget the Hakiba and a scheme Oina Lauthokiba scheme for economic empowerment of women through SSG ase Manipur gi nupi lakh 3.5 ta tangka ahum thona ahan ba sahi gi oina lupa lising tara masagi bank ta direct benefit transfer gi khuthang da pi gani haina lauthokiba ne haireba lupa crore sohum yankhai gi Sanphamase karamba basis da beneficiary khangadabano kanana khangadabano amasung karamba matam da Sanphamase yanthokani habana singba sing miyam da transparent oina khahangadabane scheme ase self help group sing da pi gani hairiba the self-help group yautaba nupi sing asidi scheme asigi kanaba phangloidra amadi karam karamba nupi singna
beneficiary oiba yaba yadaba haibasi mayek sengna lengakna khanghallo Chief Minister na mifam amada senfam asiningo chakauba mamangda pigani hairibasisu karamba criteria da pigadoribano one time da Manipur ge nupi lakh 3.5 ta loinamok pigadoribra natraga kamdauno pigadagi haibadu miyamda mangjongnana khanghangadabani haide Desam ki thawmi singna boseng ki get the phamjinduna khongjang changsinkre se ki wathok mari lenana desam ki thawmi singna ngasi boseng ki get the phamjinduna khongjang changsinna bahona bada police ka chawna mukna khre thodo da desam ki thawmi ahum sokpadagi hospital da pukhatuna laikana khre desam ki thawmi singa duna quality yawdaba se supply tawbagi wathok da senaba singi mathakta matik saba action lokhatkadabani hana boseng ki get the phamjinduna khongjang changsinke baduda police ki maike dagi tan khaina ba yamna kanna hona khe thodo adu da police ki maike dagi pepper spray kaptuna khongjang loising adu tan khai khe madada da samgi brainy naurem koba executive ama sor honba warakpadagi wan tharaktuna hospital da pukhatuna laikana khe police na khongjang adu tan khaina ba phana kan honaraba su mahiro singi maike dagi education commissioner udriba phawba khongjang handokloi haibadagi police na khongjang loising adu phana ba hona khe maduda khongjang loising aduna makhoi loina phabiro haina boseng gi mayok nabada leiriba Imphal police da thomjin ke khongjang loising aduna makhoi bu phabiro haina police station da thomjilakhi ba duda mafamadu da leramba police singasu sauna mukna ba thoke tungda Imphal West ki ASP tholaktuna khongjang loising ga wadi sanaraba matungda Erang adu nem thaki haire Singi district singda sijinaga da mobile medical unit tara humdoi CM na lamthakhre PM Janman amadi 30 aba jancha Utkarsh Abhiyan ki makhada Sterasiki Hill District asida sijinagadaba mobile medical unit tara humdoi Chief Minister Yumnam Khemchana lamthakhre Directorate of Health Services na sinduna lamphel da leba Directorate asigi complex to pangthokpa thoram amata mobile medical unit singa du Chief Minister Khemchana lamthakhe thoram adu the Health and Family Welfare Manipur ki Commissioner cum Secretary Suman Singh Health Services ki Director Dr. N Hemata Kumar TAN Hills Manipur ki Director Rengnamai Range Peter Family Welfare Services ki Director Dr. N Bino National Health Mission Manipur ki State Mission Director Dr. M Dinesh Yauna Health Department ki makok thongba official sing tongan ba district singi CMO yauna miyoi kiana saruk yakhe thoramadu ko mari lena na Chief Minister Yumnam Khemchana Sterasi singi saruk na helaga su analayang ki facility da sothana leiri mobile medical unit singa sina singi khara manung khanjina leiba mafam singda anaya yaurokpada khudong chadaba kya leramba du ko hanba ngamlagani haikhe thoramadu ko mari lena na Health and Family Welfare ki Commissioner Sumanna North East State singi manungda Assam ki hek mathangda Manipur na mobile health unit program asi implement tawbangamba ani suba state ni mobile unit asida doctor nurse loinana laboratory technician amamam yaugane unit asida mathau taba equipment testing facility yauduna PHC amagumna mathau tawbangamgani haike India langa ki makhada launch tawriba mobile health unit singa sina doorstep medical facility phanganba ngamlagani haina commissioner asina phongdokhe Chief Minister Singhi mifam yauruna ba wai Khemchan ngasi New Delhi da thungkhre Ministry expansion ki wafam lekhai tarakpa yai haide National Democratic Alliance NDA na langak pairakpa sahi tarani thoi mapung pharakpaga iroinana alliance asina langakpa state sing amasung union territory singi Chief Minister amasung Deputy Chief Minister singi oiba mifam amada saruk yarona ba Manipur ki Chief Minister Yumnam Khemchan ngasi namidang waram New Delhi da thungkhre NDA ki Chief Minister singi oiba mifam adu lakliba sakol sen namita Prime Minister Narendra Modi na siar logduna pangthokane Chief Minister amadi Deputy Chief Minister singi oiba mifam amada mapungana khanagadoriba si Viksit Bharat campaign ki road map sembaga loinana West Asia da hojik thokliba wathok asina pirakliba chaithengi matangdane mifam adu loirba matungda Prime Minister na mayai tangba logduna Niti Aayog ki mifam amasu pangthokani haire mifam loirba matungda Union Council of Minister da pham hongdo hongjen tawbaga loinana BJP ki oiba thau puba khara sindok sinjin tawraba yai hanadagi minister oiraklaba miyoi khara loktholaga anauba khara minister oina hapsen naba thorang lokhali haina report amana haire hiramasgamari leinana mifam lorba matungda Union Minister punamakda New Delhi da makha tana leithanaba PM na khangan khre haire amarom da Chief Minister ki khongsa rasida Manipur ki Ministry expansion ki wafam lekhai tarakpa yai hana panare
Central leadersingna Rajya Sabhagi mikhal loidriba phawba expansion tawdana bakhangalakpana maram oiraga nahan makhai tumina lerakhibane adubu hojikti opposition gi sumirep amata thadoktrabanina BJP na puthogliba mirep adhikari mayum sarda lamba yaudana kare hana lauthokadaba khakta ngairabane mirep se lauthokpagi matam hayeng June 10 gi nokthil pung 3 da loikadawribane Sardana mirep se lauthoktragadi hayeng mahak lamba yaudana Rajya Sabha gi MP gi vote kare hana lauthoklagani Maramaduna Manipur gi oinadi mikhal pangthokpagi matam June 19 habadu ngairubagi kanaba leitre Maramaduna June 15 phawbagi manungda Ministry expansion tawge habagi aningba Chief Minister da lei haina thajaba yaba paw amana haire mahak laklaba June 12 da Imphal da halakani haire Naga miyam ki akhang kan babu aswan bani haina lauba lan kani haina phongdorakhre kukinat ko terrorist singna saroi pandong ba wanda sahi yangkhai tare churaba chunjanglung panmai kauba marala jadaba naga micham amabu tamthin hat kiba thong ase Naga coordinating committee NCC Western Foothill na kanamo ongda yaning da phongdorakhiba ga loinana Naga miyam na matam sangna khangjinduna amasung puning phathana ba honaduna lakpo bu aswan ba oina ubase aran ba oigani haina kanba wafam thamlakhre NCC Western Foothills ki serol amana mihar asde senam sing khudakta phadra matik chaba cherak pi gadabane victim gi imung manung singda matik chaba compensation pi gadabane haina Manipur lengak tasu demand tawkhe Nakalamarom Jelarong Union na yaning daba phongdorakle Kuki Militian singna Kangpopi district ki Gamphajo subdivision na konba charoi pandong ba Pongringlong khunggangdagi Kamuga panmai gi machanupa chunjanglung panmai bu mihathina halambasi Jelarong Union Assam Manipur amadi Nagaland na akanamong de yaning daba phongdorakle Union asigi serol amana Kuki Militian singi thonga simioi ba amagi punsibu kalisu laitana khanba amasung misam myam da atamna na attack tawbani haina lawe asagumba violence ki thonga lamdam asida tangdu leita da phibam leihanbaga loinana communal tension hangal hale paramasna lengak na thijenduna maralebe sing phaduna justice phangan biyo haide New Haven gi AR gi kem lokthok piyo haina CM da thadokhre Assam Rifles ka muknabada Naganopi kungani thoi shokhibagi akanba Erang thokhre matong ywkhre asigi MLA Ram Muibana CM Yumnam Kemchan da New Haven da leidiba AR gi kem ase khonglei thuna lokthok tuna Kuki militant singna ambush torakhiba mafam oiriba DM kasom da oina thambiyo haina thadokhre Ram Muiba gi serol aduda mahana makha taraduna thasigi tareta AR person singna khulai paidaba nupi singdo sathakiba miyot penai adugi matangda judicial inquiry tohangadabane masdanatana Mahadev amadi New Haven gi marakta lairiba National Highway 202 gi saruk asida khudongthina aiba mafam singda state force deploy tawbiyo haina su taksenke Mass casual leave amasung indefinite cease work structure tharagani haide Manipur Government Services Federation ki General Secretary na garang se Minister da lenga ki employee amasung pensioner singna tanduna lakpa demand sing matam sangna namsinduna thamlakpagi mayakta final ultimatum amasung strike notice piraduna Federation asina thasagi kungani thoi amasung kulumdoida mass casual leave ki khongjang silagani amasung mathang thagi amadagi matam kaktana cease work strike silagani hana phongdokhre Federation Tanbu demand sing manung da thabak tagi pothabagi sei homphudagi homphuni thoida sangdo hanba central government employees singa manana DADR hengar hanba thangjunumit singda suti ohendabagi order handokpa Nippon Suba Central Pay Commission sana hanba State Pay Commission linkhatpa NPS UPS muthalaga state government employees singda all pension system sana hanba thabak tagi potharaba employees singbu re-engagement tawba lepa sanction post ki ahangba singda contractual appointment people lepa amasung hojik laidiba contractual casual master role daily wages employees singbu regularization tawgadabani habasine Federation gi demand sing asi thasigi kunmathoi phawbugi manungda lengak na thabak ton thoktrabade haidiba khongchang sing asi sangsilagani haina su phongdokle Hospital da Rajniti Sanrakano Analayang Sang Oina Thamsi Haina Committee da Phongdorakhre District Hospital asi Bisnupur District natana thangnana laiba District habadi Churachandpur Kangpokpi amadi Kaksin District ki anaba kaya layengbada hana phamung yangkhai leirambadagi layengnaba pukhalakpa anaba kaya layengba phangdabadagi phamung sani da upgrade tawnaba government na komja 2025 ki December 1 da order tholakibade maramasna hospital da Rajniti Sanrakano Analayang Sang Oina Thamse Haina District Hospital Management Committee ki member M Bilkina Phongdokhre Garang District Hospital ki conference hall da pangthokpa paw ki mifam amada Bilkina hai local MLA CSO Bal Merapai bi intellectual loinana DC amadi District Hospital Management Committee na kathopa amaga loinana
wana honarapagi mahina phamung chanida upgrade torpane adubu ngaklibadi hana chief secretary oiramba nengthau khongdagi oinamnaba kishona Manipur ki governor asi mahake IAS base ni DO ibadagi district hospital asi phamung chanida upgrade torpane masigi credit hanage Minister KS Punil Kanta KS Jiban Bisnupur dagi CI Sanatomba S Jiban namadi mahake hona jamanani haidbasi aranbane laibaki asoba thaugai ama puram laba misha amana social media da lana pau sandoktuna miyamda asumbabu aranba lambida sarhanaba hona basi laibak thibane DO letter na hospital upgrade tawba yaba nate guideline gi matungina laifam thokwa infrastructure manpower lonana lam sabchana lairaba matamda ongadabani habasi khangpham thokpa mina khangdrabadi kanana khangni habasi khantaba fai bilkina makhata na hai thasagi ani da home amadi yas minister gomidas kon thousand lusinglaga health director planning veterinary loidana phamuk sani on khatpada changadaba tangai fadabase mari lenaba department gi mi kya laktuna yengsinbaga loinana awat pasing mention ba honaringa selex da onaba ki sona lana pau sandokliba sigi mahutta mahaku district asigi mini punna hona minaraga hena fagana ba honaba da sarugya bi haina so bilkina makhata na phongdokhe Laibi khulda mai phangdaba tha ani helakle haide Technopol district ki more subdivision ki manungsan laiba laibi khul ki transformer ya tabadagi khullasida mai phanglaktaba tha ani helakle haide Technopol district ki more subdivision ki manungsan ba national highway 102 ki manakta laiba khudeng thabi khuldagi kilometer kullom changslaga laiba maring phuruk ki yumnak chamaga kunga mangaromna khundaba laibi khulda lairiba 60 kV transformer ani laiba ki manungda ama yadaduna lairakpa sahi ama hele masibu semjin binaba mari lena authority da takna duna laklingai cherax da laibi khulda mai phanghaliba 60 kV ki transformer adusu ya khidaba tha ani helakle maduna maram oiduna laibi khulda mai mamduna lairakli haire